Sahi taraga mathoi khakta ngairiba RMX ke fighter korau hanbaga Russia gi fighter ga thengnaraga nei Sahi taraga mathoi khakta ngairiba MMA fighter korau hanba tungi punsi da thajaba kaya lairiba sanaroi ni haina RMX mixed martial art and amade fitness gym gi maiki gi phongdorok le Manipur Press Club ta pangthok pau gi mifam amada gym asigi mapu sana jawbana phongdokhibada kumja 2022 November dagi RMX Mixed Martial Art and Fitness Gym asi hanglakpanay. Apawba MMA fighter kaya puthoke haibagi pandamda hangkhibane. Khwaidagi naha oiriba MMA fighter korauhanba. Lakliba December 13 amade 13 pangthokadoriba Warrior Dream Series na sinba International Fight kidamag Goa da salaga ne. Russia ga thengnarugadaba ne. Fight asidasu mahaki thajaba sauna lay. Korau hanba mixed martial art ta haujik phawbada match ani saruk yakhibada thoiraga ta lakhe MMA da professional oina sanarakpa ayamba RMX mixed martial art and fitness ta sanarakpa singne korau hanba khakta natana Asian Championship ta medal lauraga lakhiba kaya ama yaukhre haurakli bangang sing na su thawai yauduna sanabagi lamsida piklingai dage semlaklabade hena mai pakpa ngamgani thajai haina su phongdokhe Primary Health Center gi building quality yaudana sarambadage khulgi guest house ta school lamaga punna salai minaram le lupa lakaya changna saramba Tengnopal district ke Real Ram Center gi Primary Health Center gi building quality yauram davana maram oiraga mi changba yadabadagi solonduna thamlaga khulgi guest house amada school lamaga punna salai duna leram le oiram liba phibam ase Tengnopal SC da handak pangthokiba general election da Independent Mirep oikiba TK Mosin Fana Paumi Kangbu amaga loina na chatpada thengnarakhiba nei Yangsin khongchat aduna Primary Health Center aduda chatlubada kumja 2016-17 da saba loiduna sanga kharba PIC asige building adu ngasi phawba sisinaba haudana fencing khajilaga solonduna thamlakhe fencing dagi yengluba matamda PIC aduge complex manung adu napina pumsang sanglaga leiramkhe Loina na tim maduna campus manung da changna bhona bada gate so hangba yadavana khullom do oina lakhe adubu khulladu hek yawbaga yamna ngakpa mawongda khulge ka ani leiba guest house amade ka amana PIC ge layengpham oiraga ka amana Real Ram Center gi primary school ge lairik tampham ni haiduna tongan ba banner ani thetlamkhe oiram liba phibam madugi matangda TK Mosin Fana laingak na chingi miyam ge yaifanabani haiduna lupa lakaya thadarak labasu contractor singa madi makhoiga manabam yoi kharana seladu kanglon chumna sejinadabana chingi lamase ngasi phawba hiram kaya da sothare masigi mayak laraba khudam ase Real Ram Center gi primary health center gi building saba sidasu taduna lupa lakaya changna saramba building ase Staff amata changduna mathau tawba yadre maram asina hiram asida laingak na thuba matamda mijeng changduna quality yaudana saram liba building asi nauna sahanduna PIC asibu nongmada pungkun mari mathau tawba yahallu haikhe nisada laisura banahasing imasing na kanbirammo khemsan lamdam asigi puwari da imasing na lawram bathogdang sing aduge tunginaba oina matam asige kairoi leikaida nisada laisu duna leiraba ikhoigi naharol kayabu Imasing na muktang kanbiramu haina kuntraga mathoirak suba state level nupilal ningsing lamjel 2022 gi thoramda chief guest oikhiba RD and PR amade mahut ki minister Yumnam Khemsana phongdokhre Bhupendra Patel bu Gujarat ke anirak suba chief minister oina wasak laukhre wasak laubagi thoramda prime minister Narendra Modi home minister Amit Shah amasung BJP gi chief minister sing saruk yakhre Satra ama thori yanduna siram lay Manipur University gi Manipuri Department third semester tamliba mahiroi ama University asige boys hostel number 1 gi ahanba floor da leiba mahaki room da thori yanduna siram lay laikhidraba mahiroi asigi mamingna Moirang Rojit Kawe ngaikhong khunok dage ne thogdok asi ngarang numidang pung 5 minute 30 rom tarakbada mahaki room ga thangnana leiba mamanaba singna Thong hanjin thillabasu hangdoraktabadage thong adu namkhaiduna changlubada thauri yalaga sirambane thogdok asigi matangda singjamai police na case ama lokhatuna forensic team ga loinana
makha taba investigation chathaba haukhre haire 2024 faubada Moirang Kendra gi yumthong khoding afaba thaknaba ising phangana bahona re sante Moirang Kendra gi manungda lairiba New Development Bank ki senthang makha da PIC de Bisnupur Division na Implementing Agency oiduna Bisnu Prakash Company na thabak suduna repairing tawba yauna nauna semgat sagaliba loisindana lairiba water supply scheme sing haibade Fubala water supply scheme Sunusifai water supply scheme Naran Saina water supply scheme Ngangkhalawai water supply scheme Kwakta water supply scheme amade Charangpat water supply scheme gi phibam sing kendra gi MLA Thongam Santina PICD Bisnupur Division gi Executive Engineer Puyam Rambo amade company gi miyoy sing yauna ngarang yangsin khongchat pangthokre khongchat aduga mari lainana MLA TH Santina haikibada Bharat ki Prime Minister Narendra Modi na haudokiba Jal Jeevan Mission gi makada yumthong khoding ing 2024 fauba gi manungda thaknaba phaba ising phangangadabani haiba mission namagi makada Moirang Kendra gi oinasu yumthong khoding aphaba ising phangananaba kana honare aron ba agenda ama leirabara chahi kaya gi mamangdagi general holiday oiduna laklaba Krishna Janmasthami bu general holiday gi list dagi logthokiba se lenga kasigi aron ba agenda ama leirabara haibasi chingnaba leire haina ngarang press club ta pangthokiba pawgi mifam amada All Manipur Brahmin Organization gi spokesperson Samananda Sharma na phongdokre mahakna makhata na phongdokhibada haukiba November 13 da GAD na thokiba order da Krishna Janmasthami bu General Holiday list gi lokthorokpa si laibak thivane maram asina hiram asida CM na midyeng changbi yu haire Prime Minister Hatkadabani Hairuba Congress Luchingba Raja gi Mathakta FIR lodge Toukhre Laibak asigi Constitution kananabagi damakta Prime Minister Narendra Modi Hatkadabani Hairuba senior Congress leader amasu oiriba Madhya Pradesh ke former Minister Raja Pateria gi Mathakta Madhya Pradesh Police na FIR ama lodge Toukhre Congress Luchingba sigi Mathakta complaint ama file tawrakpadagi FIR adu register tawkhibani haina police ki pawaman la haire Laibak asigi minority ge punsi khudong thiningai oire aduna laibak asigi constitution yauna minority amasong dalit singge kananabagi damakta Modi hananaba miyamna sem sadunu laibiyu haina Congress Luchingba sina phongdokiba wafam ama social media da thagalakibaga ikan kanadana Madhya Pradesh ke Home Minister Narottam Mishra na Congress Luchingba sigi Mathakta FIR file tawnaba makok thongba police officer sing na khangankhe thawdok asigi matangda Madhya Pradesh Police ki warol ama na hairibana thawdok asiga mari lainana ain gi oiba mathau taba thabak sing laukhanaba thijinbagi thabak sing chathaba haure Congress Luchingba sina Prime Minister Narendra Modi na daramada yumpham oiraga caste amasung language ase khaidokna bohonare masina Dalit tribal amasung minority singi punsi khudong thiningai oire aikhoina constitution kanba pamlabade Modi hanana ba thorang tawgadaba nei Prime Minister bu maithi ba pinana bagi wakhalon da mahakpu Hatkadabani haina Pana district ke Pawai town da pangthokiba Congress workers singi mifam da Congress Luchingba sina phongdokibagi video footage adu social media da thagalakibane video adu thagalakpaga Madhya Pradesh ki Home Minister Narottam Mishra na Congress Luchingba sigi Mathakta ain gi oiba action launa ba khangalakibagi matungin na police na FIR adu lodge tawkhibani haire Aroibada tabiriba pumnamak po thagachare